Tha amagi ahoba numit nongma panbaga mari lenena arambai tengol 26 kakching unit na sinjuna nongma panba laibung kabagi thoram amangasi kaksin kaithel da leiba ibudau nawhalai laibung da pangthokjuna khanani nakre arambai tengol 26 kakching unit na sinjuna chatharakpa laibung kabagi taret suba oina ngasi pangthokiba thoram da igi pal haiba arambai tengol general headquarters ki chief advisor koingamba khuman Sanalebak Pauchegi Chief Editor Hemant Kumar Ningomba Amadi Arambai Tengol Unit 50 Palelgi Control Room Gi Tengol Loi Konjengbam Lemba Maitin Akhang Ahi Sing Oina Wangangki Thoramgi Manung Channa Kaksingi Tongan Ba Lekaidigi Lakibi Chanura Kayana Aikoi Igi Pal Ngakani Aikoi Mitopta Yum Paloi Aikoi Mithibong Mitambal Oiroi Haiba Wasak Parei Laukibagal Lunina Iben Imoinu Irat Thoni Numita Ningthina Leitingduna Iben Imoinu Irat Pagi Athoi Ehen Tanabagi Makok Mathang Takraba Singdasu Manat Lanthoki Akhoi sanu ningol singse muina neba igi pal ngaka da akhoi maitai masing hengatoi ko maitai gi masing hengaka ba sanu ningol singse na kadore India ki constitution de dum biaba mayang da yum pan mase yam pam jada pan khale Sini ko yam ngai trise bamun se maitai nupi lobo se mugi allaman lai guru haktagi musi kaya yati karigino hai kanda akhui mugi ningol chat pasu maitai da mayum pan pasu yati karigino kanda moide phurup to pikparina piba phurup to moi masing hega to pame ko mugi ningol do subchakradi kamai toyi ar moi masing sum handari dana aduna hek yaring kai moi na mayum pan handana bagi damakta maitai da mayum pan pasu thingye ko inthok ngai ko ado maitai gidi kamai tawre hauji yengbiro akhoi da sodum yauri poni ko se sigise aduna mana mayang da mayum palani palakanda ada lohonguraga maya do swaida poraga akhoi gi nat ki phi sejale phajom sele adugo swaida lei parenga humna da na toraga madu social media da thagalak pada thamoi je kaeba tangai phadana hong da ya da yaro su hongro adu kedom social media thagalaga chahi nauri angang meam da dun insult to do karigno nuina sumaina yum pala su yaina yam do je karigno